Numit karani asida nong leptana chubadagi Manipuri Maru Oiba Turel Ayamba warning level Yougadoure Nambul Turel gi oinadi overflow da cheli amadi ithai virus ki get manga hangdokri haina lengaki Water Resources Department na khangalakli seda sida cheli ba tongan ba Turel taruki ngasi nungtil pung ani fawbad oikiba water level gi matangda department asina thadorakba data amana hai ge site mi du thongda Oiba Imphal Turel gi hojik oiriba ising imai gi fibam asi meter chatret ka marfu mari dasmik Mapan kun mga oiri Turel asigi warning level na meter chatret ka marfu mga dasmik mapan sino ni aduga flat level na chatret ka marfu taruk dasmik mapan sino ni piba masida housing Imphal Turel gi imai asi warning level nak na lairi amaromda iril bung thongda ge side Oiba iril Turel gi imai asi meter chatret ka marfu nithoi dasmik chamri ga kun mga yaure Turel asigi warning level na meter chatret ka marfu taruk dasmik taret sino ni aduga flat level na meter chatret ka marfu taret dasmik taret sino ni iril Turel gi oina su warning level nak na ising cheli nambul Turel gi oina di flat level dagi hendok na ising gi imai wangkhalakre Turel asigi warning level na meter chatret ka marfu mathoi dasmik amaga humbudra mangani aduga flat level na meter chatret ka marfu nithoi dasmik amaga humbudra mangani hauji goi riban nambul Turel gi imai gi fibam asina flat level dagi hengat na meter chatret ka marfu nithoi dasmik chamri ga humbudra manga da lairi nakalama romda nambul Turel gi oina di hauji ising pathare hairi Turel asigi ising gi warning level asi meter chatret ka humbudra nithoi dasmik taret sino ni aduga flat level na meter chatret ka humbudra humdoi dasmik taret sino ni hauki batang kun ga mathoida nambul Turel gi kongkham mamang lekai Fitra mangarom torvan kaituna mafam aduda ichaw mayok na basu laikhrabani Thobal Turel gi oina hojik meter chatret ka humbudra taruk dasmik chatret yangkhai yaukibaga loinana warning level yaugadaba khajikta ngairakle loinana Manipur Turel su meter chatret ka humfu mapan dasmik chamaga humfu yongna isingi imai wangkhalaktuna warning level yaugadaba meter chamaga kun khaktamak ngaikre hari amaromda straight asida cheliba Turel Ayamba na warning level gi maya nakna chelakpa asiga iroinana ithai virus ki gate manga hangdokre loinana Imphal virus ki gate khuding maksu hangdokle hairi amaromda Thobal virus ki oina su gate number ahum khaktamak hangdoklaga thamli haina Water Resources Department gi pawasina makhatana khangalakli